Manipur President Rula Kraidun Cookie Fruit Luching Bukayama Sungha Kayama Gimaki Harao Fundoking the Nakalama Romda, KNA musing far bahora cray. Manipur Assembly Mifam Pumgado no Makatan Naidaba Matamda, Delhi Tana Paisundana Hanagi Chief Minister Oidamamu Aduga, Punna Lakpinakiba, Nordiski, Coordinator Oidiba BJP Maru Bamu Ama Oidiba, Summit Patra. CM resign to Krabamatunda Matam Kara, Amagamu Una Luching Bukayam Unaram Labamatunda. Manipur PR Tamzilakpagi Miam Gimakedi Achoba, Wankayama Hangarapagi Tanzaduda, Manipur the Tamlibangasing Simaki in a Tamliba PRC Assembly dissolved to suspended animation ni Haiduna Fongdok to the Manipur territorial integrity Kaihaloi Amasung. Nasingasi Manipur Ladyba. Illegal infiltration gi oiba yamna chawbu issue asi busu sapchana thengnagani haibo wafum ke ama fongdok lamnaba matung asida suspended animation gi oina leiriba fibam asida aduma khondok lamnaga luchingba ke ama unaramba matungda mahaki maramdam pangduna satkhre khudingmak anoba video da amukka na taramnok churi ngasi gi video asida haukiba matam khara asida Manipur da suspended animation president rule thamkraba matung asida nauna lakliba onba khara gi matang da punna miyeng tabinasi Manipur yoina ngasi thokliba chei ani fajilaklaba loyu yadraba irang asi hek horukpa matamdagi ngasi fawba asida kukizo furuki maroiba luchingba amasung markhoi maroiba organization singi maikaidigi khwaidigi yamna chawna adumak lepalitena tanduna lakiba diman asi Manipur gi hanagi chief minister oiramba Biren Singh asi chief minister gi famdagi lokchoktuna Manipur haiba state asida president rule thambiyu haibo wafum asisu amani Cookie Singi organization amasung makogi luching singi maikaidigi Delhi the Queen tanduna lakiba demand asi Delhi na pidaba lamdam asigi oina handak assembly lakpa asida absolute majority lairiba Manipur gi assembly asigi khwaidigi yamba seat pairiba party amana assembly famgadaba nongma walingagi matamda chief minister na Delhi paisiluraba matungda resign tawkraba matungda anauba chief minister oiba yaba luchingba ama puthokpa ngamdabadagi suspended animation president rule thamjilakibani President Rula Kabam Matung Asida Tampaki Mafam Kiamada, Hana the Gihon Chinkonsingyagi, or Basibudi Makoin Adamak Yom, the question Duna Labani, Masina Tabato Pamafam Kiamada Sangam, the Bamafam Kiamada Suleda Kulasi, Army Amasung, paramilitary Maikadi White Zaibahore. Adabu Masigum Labamata Masida Manipur President Rule Tamgadabani Haiduna Matam Queen demand Oduna Lakiba Amasung. President Rule Lakba Asida Yam Haraoringei Kukui Furuki Muyosing Asidasu, Chaiting the Pangdabadinate. He will hang up joy. Nganba yo yan he wala lu da ki go he. Ma he yo. Azi raum lo he. As ma he raum he de bin. As azi raum poi. Wa ya ramba ho yan he wala. Matamama the National Highway Lami Mai Makta Cookie Kulai Pai was Singna, Fong the uniform set to the Kulai Pai to the bunkers Hazindana, check Toramba the Hojik Tugai Bahorakle. Matam Queenadagi Cookie Lucing Singi Maikadigi Manipur High State as the President rule Tamgadabani Hide and a Tandana Lakiba demand as he Pangaklaba Matung the Makoina Kanjadam Liba Manglan Aduka Tayo Naba Mafam Karasu Adumak Yaruk the Badinette. President rule Lakraba Matunda, nothing as he talk liba Iran as he Maruiba Horak from Oiriba Maruiba Mafama Oiriba Chuchan Purasida sub military Maikadi Akanmo warning Tambasulate clip. Hello, President rule imposed a hibamit. Government in a fellow Baro, giving town the heads of it. Hello. Heads of support. Domsuma President rule imposed his head. Nipiteho. One job from the tape. So, Vale, the heads of it. Hello. Hadak Lakliba own Bakayasing Asigi Manunda, Manipur going a sea forward talk to the Lakliba Irang Mara Asida. Yamna Tang talk but talk to Ama Oina, KNA Kulai Pai Bamusing, Fakhre, Heidi Bamusing, Asida automatic rifles to Yauna Fakat Pangamle Handaki Matanga Sidadi. Masini housing Manipurda, Lady Crisis Mamara Asida Nauna Lakliba, Owen Bakara, Masigum Labamata Masida, Manipur Yoina President will later club Matung Asida.
ꯀꯨꯀꯤꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯈꯣꯏꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯟꯈ꯭ꯔꯕ ꯈꯨꯜ ꯀꯌꯥ ꯑꯃꯗ ꯅꯍꯧꯅꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯂꯕꯅꯤꯅ ꯑꯦꯇꯦꯛ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯦꯔꯣꯜ ꯊꯥꯗꯣꯛꯄ ꯍꯧꯔꯛꯂꯦ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯏꯝꯄꯣꯁ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯀꯌꯥ ꯑꯃ ꯊꯝꯂꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯌꯥ ꯑꯃꯅ ꯆꯤꯡꯈꯣꯡꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯤꯒꯤ ꯂꯝꯗ ꯕꯪꯀꯔ ꯁꯥꯖꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯍꯣꯡꯗꯣꯛꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ITLF ꯀꯣꯆꯨꯅꯆꯤꯡꯕ ꯃꯈꯣꯏꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯖꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯗꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ ꯀꯨꯀꯤ ꯑꯦꯟꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯂꯕꯅꯤꯅ ꯕꯪꯀꯔꯁꯤꯡꯗ ꯃꯤꯒꯤ ꯂꯝꯗ ꯆꯪꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯍꯟꯗꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯌꯣꯝ ꯊꯥꯌꯣꯝ ꯇꯧꯗꯨꯅ ꯆꯦꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯅꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯑꯃ ꯑꯃꯁꯨꯡ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯨꯛ ꯄꯤꯕ ꯍꯥꯏꯕ ꯗꯤꯃꯥꯟ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯟꯗꯛ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯁꯃꯤꯠ ꯄꯥꯇ꯭ꯔꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯂꯥꯛꯂꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯑꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯗ꯭ꯔꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯍꯜꯂꯣꯏ ꯑꯃꯁꯨꯡ ꯏꯂꯤꯒꯦꯜ ꯏꯟꯐꯤꯜꯇ꯭ꯔꯦꯁꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯕꯨ ꯀꯟꯗꯦꯝ ꯇꯧꯕꯁꯨ ꯊꯣꯔꯛꯂꯤ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯗ ꯁꯃꯤꯠ ꯄꯥꯇ꯭ꯔꯥꯒꯤ ꯃꯥꯏꯀꯩꯗꯒꯤ BJPꯅ ꯀꯩꯗꯧꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯍꯜꯂꯣꯏ ꯑꯃꯁꯨꯡ ꯏꯂꯤꯒꯦꯜ ꯏꯟꯐꯤꯜꯇ꯭ꯔꯦꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯨꯀꯤ ꯄꯤꯄꯜ ꯑꯦꯂꯥꯏꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤ ꯈꯪꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯅꯧꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯝꯖꯤꯜꯂꯛꯂꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯃꯁꯨ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃ ꯂꯥꯎꯅꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤ ꯄꯋꯥꯔ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯁꯤꯟꯕ ꯑꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯅꯔꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯤ ꯇꯧꯕꯇꯕꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯗꯤ ꯌꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯗꯦꯜꯂꯤꯒꯤ ꯑꯣꯏꯕ ꯍꯥꯏ ꯀꯃꯥꯟꯒꯤ ꯌꯥꯊꯪ ꯉꯥꯏꯕꯅꯤꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯂꯦꯛꯁꯟꯗ ꯌꯥꯝꯅ ꯆꯥꯎꯅ BJPꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯅꯧꯕ CM ꯑꯃ ꯈꯟꯅꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯑꯅꯧꯕ CM ꯑꯃ ꯈꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯊꯣꯏꯗꯣꯛꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯀꯗꯕꯒꯤ ꯃꯃꯤ ꯑꯗꯨ ꯏꯔꯩ ꯂꯩꯇꯦ